Denmark mamitu supunsin bana ingaw ngawi. Blind amada makokto maike khangda. Mamitu una bukhona bada koi hai hairami. Huzukada magi thawaido siba kibagi. Sak uke ngamdraba mamituna ama mamaraktuda mabu phariba misakto una bukhonarami. Upai leroi khangmanara kapsu kapli. Fana fattaba tawrabasu thawaido hingningmana siba kibana kaplibani kanbinaba. Ai na khoini ge marakta amukana yelaro. Ai mongonda amuk michi sinabo yangkhro. Ai bu ta thajabi. Ai bu kanbiu. I am so sorry. George to gam changsilaktuna Denmark ki ne collardo amukta pula makutna mana supai pai silaga chingkhali. Asawu pumbana maya krak chingsina. Matamdo kya ai na ngonda pikiba. Ai nangna toba khuding khangamoina khanbra. Ha. Akidra khana tumini yingthokpani. Ai nungda losununa thamliba hingsabagi saklonse phongaktanaba. Adubu nangdi hanjin ifamda yetle. Nang na day mafamda tawbuna tawbani. George singnar pariyar. I say kanano khangdabra. Ha. Noina manungda lona case ngamna honarso. Aini enemin sama sizinarga nang mu jarak phangan bangamai. Adubu ai uidaba thabakti tawningdi. Aran mi amabu jarak pidaba. Sasinaba marala mapiraga jarak phanganba ai pamde. Nangumba natabu nasagi naral kupsinaba court loda minambani. Maruina aine nangbo ai oiba losina laman khumning bana ai du khakna nangbu lai thopi kibani. Ai lanjare. Ai am lanjare. Ai shoikri. Ai mungta thadokpio. Denmark turere George ki makhongda haizabada masado chokthabana di haiduni. Thawai tadi hingawrage khanna haizarakli. Ai bu chak samakak tadi pibi. Ai shoikri. Ai matungda makhadana wana phattaba thabak su tawroi. Ai mungta hinganbi. Ai am hingni. Aduna traga ai police changjage. Ai sagi iral punamak ai ni ajage. Ai thawai tadi kanbiyo. Chance di pibalokre. Chance never come twice. Aduga mana utke khankre. Aina magi damakta nang bhatuna kyam nushige habado. Wasak thokra kansida pangda mamugum nang bungak biba. Impossible. Asawagi saktamduna nemthaba ngambagi uguldu mangkre. Mamai de singli masing thiba yari. Asawa henmanbagi angawbagi maching uthoraklibado. Impossible ge meaning se nang kaino khangra. Khangraso artha laktoba. Matamduda nangonda mana thadokpiyo haina kyara khaizaki. Ha. Aduga nangna aduk minungsi phawkhibra. Nangu minungsi phawkhibra. Adu phawbu pendraduna nangna magi punsibu makhatana sanaba natra. Hairaga amukso hanjin mabuktuda pena kaksili. Denmark China khangduna lawba khak natana atopa pambay amata leramre. Russia hatpada proof fangdanaba tumin lona hatkhrabaso nangmud aina hale khangana hatkani. Ngasigi malemse sinba thungna aina khangangani. Denmark ti George na hatpani habase. Ase haiduna makuta pairiba nongmaiduna Denmark ki marai bakta namai. Nambaga second phade mikup amata sungaidi khangkap kapthoki. Yamna penna hanjin ayawa marusingdo loina kapsili. Kayam pendrabano asuk sathina asuk pena hatpadi. Jahi kaya phumjalakpa pendabana masing thingamda leibagum. Chumi asukoi base mana kari su khangdaba apangbagum leshinbani. Khangbadi pumnamak khangbani. Denmark ki mawung amana hanjin mahak mihatpu onge khanbani. Adubu magi loina bina tha lepsin khibada mahak thawai pan mahatpa yadabagi kha chiktuna khangmani. Adubu ngasiri magi aningbaduna thunglabada masada leramba ayet apan amata sulaitabagum yamna yangkhre. Nangya pamado ai tokre. Nangya pamado tamna. Nangna pangthokningbado aina pangthore. Nang ngasiri gidi amukhana war kapur. Nangi mathado aina mangan khrabani. Somnana erona pau phangli. George na hanana thabaksi pangthoktringaida eronda amadi bikida private oina masana loina pau pirambana mathang pau yongnar ami. Mayamda pau phongnarabada koithi thiba thoraknani. Somdasu thaba joina pau tarabada machanupi de taha tamlari. Tamna sekta macha pikpado ngaktuda kakthokri. Leramba phibumdudagi hawalaga taha mapuribagi manakta thokhibado. Jin kibaduda joisu matungda ina boy tanakhi. Thaba sangang da pangkalaga kaptuna matung ini. Denmark ki mawung amana hanjin hanjin mahak mihat pu onge khanbani. Adubu magi loina bina tha lepsin khibada mahak thawai pan mahatpa yadabagi kha chikduna khangmani. Ngasigi malemse sinba thungna aina khangangani. Denmark ti George na hatpani habase. Ase haiduna makuta pairiba nongmaiduna Denmark ki marai bakta namai. Nambaga second phade mikup amata sungaidi khangkap kapthoki. Yamna penna hanjin ayawa marusingdo loina kapsili.
Karino ngasi tariba pau mayam sibo. Lening tau ipa tariba pau se aran bo hen biramu ba. Mamit ingangangi makuta nong maido che na paraga nongmi asibak changda yengna lepli. Sungka kapdraso sintarai harawa marakta akiba mahaksu yaudabadi nati. Tamnana pau su khanglaga mabu uraga kapchagadaba mayamdo khangbanani. Nangsu pau se daramlani. Huzik nang kaidawramgani. Igi nakta lakadra. Ithiba lakadra. Lau, yauro. Nangsu mayam marakta. Ay nang busyam uningi. Pung amagi matungni mafamdada yarokli. Biki hana magi tim kharaga. Adubu manungdari changdri. Farmhouse tugi mapanda koroko shinduna alert oina lepli. Mo hek thungabaga tamnaga eronga suyoroklami. Lambi de eronga thengnaduna pau phaunaraga lakminabani. Ngai ngamde gari gi thongdo hangbaga satkumthaki aduga farmhouse manungda chinsinki. Phajanba khamba thingba kanamana nanghoba natti. Bikina su khamba nanghode. Police constable singdusu chinsinge tawi adubu bikina khamki. Farmhouse manungda changlakli hek changakpaga koikau kauri angau bigom kana kaptuna lauduna. Mafam khangda leire khangna uba ngamdraba mahakto. Dada, nang karomda leirino. Aina kaubase tabro. Taradi khumao. Koilei leiduna mathakta muk chengkhalei. Ka khuding thong hangduna thiribani. Lemoriba ka matuda chingnana chinsilei. Maina pung mamammi ka daso. Farmhouse tugi living room makhada apikwa pub amakhakdangdi thali. Adubu mangaldo tamnana thong hanglakliba ka da phausilakpa ngamnamdi. Tamnana thongjalduda koima maduna switch span ba thirami. Leisulemi thongjal waida kitang wanglapna. Maidu on tawbaga kadugi phibamdo mitta mayik sengna khanguri. Pakatpadi phaukhidri roomdugi phibamduda pakhalari George ki maungduda. Iha hada imon mona lepamba nupasida. Kari suthoktabagum yamna masado normal da lepambani. George ki normal oiba masakse ubada kappe hengalei. Nupisina wa haiba nangdringaida nongmi George na Aina nangidamakta tawba ngamnoidaba leite haikibado sini. Nangna pambaduni aina tawrisi. Matamdada ai ichado. Taiwangsida khongdaraktribana ai matam ngaibani. Changsilaga jena konsali mathanungda nongmoidu supairi makhutna hamana. Sumbasi yengano kai hisir jangaino. Mapanda leyero. Sumbasi yengano midushilo. Nangi punsida yuriba tingkhang yeliba yetba khuding Masidagidi aina loina kokpirabani. Nangna nokpado ai yengning. Masidagi nangamuk hana warno. Sasinaba mina oirabaso nangna noklabadi aishinoi. Adubu ngasidagidi asenga minok amuk tamlaw. Marsu kolei jena nupasida. Kaigino nangna sumaina tawramis. Aina hatkadabane. Mahadi nangna hatkadabanati. Kaigino yaroi. Aigi dasase nangna taba yaroi. Kaigino nangna ibu sukyamna kapalisibo. Nangisidi nagi minok purakpanate. Aibu hena kapanmane. Aibu hena wahanmane. Aibu di nangi thamoy khangde haina nangna sauraga. Aigi thamoy sidi nangna ude. Nangine bu hardi lanpam lising khulai mata yauduna changu haraso changba ngamgani. Nangna nokna thawai sa thabake. Aina nangbu nungshibadi singbani. Kapuna tose. Nangi yeknaba khuding aina semlbani. Makalamna ingna chikna ichaga leminaramu. Aina kashum changdagi tholaktri phawbadi. Yaroi. Adu yaroi. Ai tandana isase na bangamoy. Dada. Nangsu isase. Upai de kaknam silaga. Ibu thadukduna chatki khalidri. Tamnasu George ki thabawai purituda makhut ani na kanna pasili. Ai gilamani aina khungge khanbane. Nangna samna phatrisa kaigino. Ai thadukamba sunga yar. Ai nungsi harga. Ai bu kapaliba kaigino. Mapido mo makhut khunamduna tethui aduga tamna bo pamomani du da pairaga hangai. Ichatu purakri kaigino. Ha, ruibo ina ai maboni. Ai chaboning. Chapurakri kaigino hayo.
Kaino dadan haidubo roi bai base kaigino sukya yaroi ai tanda thana maga nang chatpa yaro nangi mohut ayo ina chatkani ayo ina chatke pero namai de ngonda pio nangdi lande kapunuse nangna kapado yengba pamda bagini aina ngasi lawriba phirepse nangna kapaga sum leradi aina toksaba mayamse arim batarni aina lawriba phirepse nangna ran bataladi ikhangba ngamoi tamna su phiring muring chungtuna kapi yaningde George ke phirepse nang khangna phirepse loba yabra adusu aigi punsigi George sena tamna bu mukonsili ani magi matokto yengba ngamdri asu khanbara George na tamna gi damak asu nungsibra tamna na George puso Tungjil lagi bikina Mr. George you are under arrest khulai du piro tamna su koli bado thadokte mangak tamak chepthorei yaroi ma bu ba yaroi ai maram gine ai no hen bani ai oina pubi ma na hatrabasu ai ne soidana halaga da misakne Bikisu mayam bani siribado masu karam nadi nungairam gani aduga muksu tamna si mana adungai yamna khanjakiba misak ama khakni masida sunatana tamna gi thawdok khoding marik chumna khanglibani masidi loni aina ngambana de tamna su pendana matam dodana noi masel semki balona ayu arhan bo hen biki kasi gi siso aina semba kari gi haroi matam doda lona le piram labadi Sigi pibam si yorum kadro Nangsu nasana uniform dugi mathau phazana tawkhibra hayo hairu padana nang nayam boiram bagi na thaiduna chen khiba natro hayo ma bu bayaroi aina hairisini George tamu anslei nang ai bu thadoi hayo ai bu thadoi na wasa o nang na bu wasa adi ai thasak nang nai ba koding ai loina thasake nang udredi ai kamai ne hingdoino George kapning bada khangjali mapi nuksina deithokpi kablibani mahakso pirangi rol nungda iragnar basu tamna budi chingkhatpiri ithuna lake ningthina namawun chalem nang nai gi tungil hadi ikhoi gi macha thoibana baba ge magase masa kakki khalina warokhini thadok labre tamna bu aduga biki gi manakta jangsilaktuna jasi aina khoini pipa charakta pami pamde sahir Jarak tu phanglagena isana yana ne phirep selokhiba George ke manakta jensilai makut ani jangduna kana basilai yaroi badanang chitkip yaroi ai kamaina tom dele ho aino nangalam na do saru ai hoina chatkike ichase nanga dilai mina ba phangdribani nanga muklai minaro adu natrade ayam ningam haure roi ya chenbadu hud litsalai Karomdagino phausalakpano bu khangawdi George ki makutagi nongmoida tapmunduna mihat pa ini ayuna phau isena nate umna makto chenbada onsilaktuni yenglami Biki do fingali phagi wen ubibra khoise chenba Biki da makut ani lonari daibang sida khongdarak padagi nongdam bana utpi duna laaba aigi amata ngairab ichalni masina anauba awaba mum hapjinduna sigi nungaiba phangdala idoksaru Mate khara makalam na hingluraba ai do ina miyat pagi dan dipibiu ai makata na chalgi mit ki ping ngamlar tamu chau kai noi meyam na tawri sibo hayo ai si yung na patra bro ai mi wat bra hayo bi kanda ai se hatok piram na basu si yung na waramoi noi meyam na ai gidamakta iskya na wabiram lisi kai gino puna makse ai ning lambanane Jenba machalgi makokta nungsina na thabiraga kamnok tawduna aina hakibado nang kaurabro ichelgi namakta masak thopa kari kuma madi aina tarungani haidana aina pangthoke khanba thabakni ngasi isena pangthorariba aduna phadok simadi ai yoirge DSP sir ayo phabiyo kari guma DSP na ngasi gi phibam se aina sinbiram Sikan ang desi ang takhan biyo Ibay mihat pa di ini Ibay na mausun mayaro Biki na shut up ay loy na khangi mihat pa kanano habase noy na lekoda ba natin noy na higta harga ay niyagadap sa natin
ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯍꯥ ꯑꯩꯁꯦ ꯅꯣꯏꯅ ꯇꯧ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯣ ꯁꯤꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯃꯗꯤ ꯗꯥꯝꯅꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯒ ꯌꯥꯏꯆꯦꯟꯕꯒꯤ ꯃꯈꯨꯠꯇ ꯍꯦꯟꯂꯣꯛꯇꯣ ꯊꯥꯀꯣꯛꯆꯜꯂꯤ ꯀꯠꯊꯣꯛꯂꯒꯦ ꯈꯜꯂꯕꯅꯤꯅ ꯀꯠꯊꯣꯛꯍꯜꯂꯒꯦ ꯗꯥꯝꯅꯥꯗ ꯑꯃꯨꯛ ꯂꯩꯁꯜꯂꯛꯏ ꯗꯥꯝꯅꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯄꯥꯜꯂꯨ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯋꯥꯡꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯐꯪꯂꯔꯣꯏꯗꯕ ꯄꯨꯟꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯄꯣꯠꯇꯤ ꯂꯛꯖꯔꯤꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯇꯨꯒ ꯊꯦꯡꯅꯕꯗꯨꯅꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯐꯪꯂꯤꯕ ꯅꯪꯒꯤ ꯅꯄꯨꯛꯁꯤꯕꯨ ꯀꯔꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯆꯤꯡꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯑꯩꯁꯨ ꯑꯃꯈꯛꯅꯤ ꯃꯁꯤ ꯀꯈꯥꯏꯔꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯆꯦꯟꯕꯕꯨ ꯕꯤꯀꯤꯅ ꯗꯥꯝꯅꯥꯁꯨ ꯂꯦꯞꯍꯧꯏ ꯃꯕꯨꯡꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ ꯊꯝꯃꯣꯆꯧ ꯊꯝꯃꯣꯆꯧ ꯃꯐꯝꯗꯨꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯂꯦ ꯆꯦꯟꯕꯗꯤ ꯄꯨꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯡꯗꯣꯛꯅꯕ ꯑꯃꯗꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯃꯅꯨꯡ ꯆꯪꯈꯤ ꯊꯕꯥ ꯖꯣꯏ ꯑꯆꯥꯔꯥꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯝꯃꯤ ꯖꯣꯔꯖꯇꯤ ꯊꯕꯥꯒꯤ ꯃꯅꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯜꯂꯤ ꯊꯕꯥꯅ ꯄꯝꯂꯤꯕ ꯃꯆꯥꯗꯣ ꯃꯥꯅ ꯑꯣꯏꯅ ꯂꯧꯗꯨꯅ ꯄꯝꯈꯠꯂꯤ ꯃꯆꯥꯗꯣ ꯀꯞꯇꯨꯅ ꯌꯦꯡꯉꯤ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯂꯥꯏꯕꯛꯇ ꯆꯨꯞꯇꯨꯅ ꯃꯆꯥꯗꯨꯕꯨ ꯆꯦꯅ ꯀꯣꯟꯁꯤꯜꯂꯤ ꯕꯕꯥꯒꯤ ꯃꯆꯥꯗꯣ ꯆꯥꯒ ꯂꯩꯃꯤꯟꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯕꯕꯥꯗꯤ ꯁꯣꯔꯐꯥꯎ ꯊꯤꯡꯂꯨꯔꯦ ꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯤꯀꯨꯞꯇꯣ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯕꯕꯥꯒꯤꯗꯤ ꯃꯌꯥꯝꯗꯨꯁꯨ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯀꯞꯆꯕ ꯃꯇꯧꯗ ꯀꯞꯅꯔꯛꯏ ꯄꯨꯂꯤꯁ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯃꯌꯥꯝ ꯆꯠꯄꯤꯅꯕ ꯇꯧꯕꯤꯔꯣ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯨ ꯌꯧꯅꯔꯛꯑꯅꯤ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅ ꯍꯜꯂꯛꯂꯦ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯄꯨꯂꯞ ꯂꯥꯛꯂꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯆꯪꯅꯔꯛꯂꯤ ꯑꯦꯔꯣꯟꯒ ꯅꯤꯉꯣꯜꯒꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯔꯣꯟꯁꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯅꯕ ꯄꯥꯎꯁꯨ ꯄꯤꯈ꯭ꯔꯦ ꯇꯧꯕ ꯌꯥꯕ ꯀꯩꯀꯩ ꯇꯥꯟꯅꯅꯕ ꯍꯥꯏꯗꯅ ꯊꯕꯥꯗꯤ ꯀꯞꯁꯤ ꯀꯗꯥꯏ ꯅꯣꯛꯁꯤ ꯀꯗꯥꯏ ꯍꯥꯏꯗꯨ ꯌꯧꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯨꯗꯤ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯈꯣꯏ ꯈꯔ ꯈꯛꯁꯤ ꯅꯠꯇꯅ ꯑꯗꯨꯅ ꯑꯍꯜꯁꯤꯡꯗꯨꯗꯤ ꯆꯦꯟꯕꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯊꯥ ꯁꯥꯕ ꯌꯥꯕ ꯁꯥꯔꯦ ꯀꯞꯄ ꯌꯥꯕꯁꯨ ꯀꯞꯂꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯇꯞꯅ ꯍꯥꯏꯅꯔꯛꯏ ꯏꯁꯣꯔꯅ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯀꯩꯅꯣ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯖꯣꯏꯅ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯟꯅꯕ ꯌꯥꯕꯗꯣ ꯈꯟꯅꯔꯁꯤ ꯏꯆꯥꯁꯤꯁꯨ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯕꯅꯤ ꯍꯌꯦꯡ ꯊꯤꯟꯖꯔꯒꯦ ꯑꯗꯨꯒꯤꯗꯤ ꯂꯧꯕ ꯂꯥꯛꯀꯦ ꯌꯥꯅꯤꯗ ꯀꯔꯤꯒꯤ ꯊꯤꯜꯂꯛꯄꯅꯣ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯕꯦꯜꯗꯅꯦ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯁꯤꯗ ꯃꯊꯥ ꯁꯥꯔꯒꯨꯝꯁꯤ ꯃꯊꯥꯒꯤ ꯃꯍꯨꯠꯅꯦ ꯁꯣꯂꯨꯁꯟ ꯑꯣꯏꯅ ꯊꯤꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ ꯏꯕꯨꯡꯉꯣ ꯃꯃꯥ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯌꯥꯝꯃꯤ ꯍꯣꯏ ꯍꯣꯏ ꯃꯄꯥ ꯆꯠꯂꯁꯤ ꯆꯠꯅꯤꯡꯗꯦ ꯃꯅꯥꯛꯇꯒꯤꯁꯨ ꯂꯥꯞꯅ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯗꯨꯅ ꯆꯠꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯡꯅꯤꯡꯗꯕ ꯃꯈꯣꯡꯗꯣ ꯐꯨꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯝꯅꯥꯅ ꯏꯃꯥ ꯕꯕꯥ ꯗꯗꯥꯁꯦ ꯁꯤꯗ ꯊꯝꯕꯤꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯊꯃꯣꯏꯗꯣ ꯈꯤꯇꯪ ꯄꯦꯜꯂꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯍꯥꯏꯕ ꯉꯝꯗꯕꯗꯨꯗ ꯇꯝꯅꯥꯅ ꯈꯪꯂꯝꯕꯅ ꯑꯆꯥꯔꯗꯣ ꯀꯤꯁꯣꯔꯗ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯅ ꯌꯦꯡꯉꯤ ꯀꯤꯁꯣꯔꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯥꯏꯗ ꯌꯥꯏꯗ ꯁꯤꯗ ꯂꯩꯖꯔꯁꯅꯨ ꯍꯌꯦꯡ ꯄꯨꯟꯅ ꯍꯦꯛ ꯍꯥꯏꯒꯟꯃꯤꯟꯅꯛꯅꯔꯕ ꯑꯆꯧꯕ ꯐꯖꯅ ꯂꯩꯔꯣꯀꯣ ꯕꯨꯡꯉꯣ ꯑꯦꯔꯣꯟ ꯍꯜꯂꯁꯤ ꯑꯩꯈꯣꯏ ꯑꯦꯔꯣꯟꯅ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯦ ꯑꯍꯜꯁꯤꯡꯗꯣ ꯖꯣꯏꯒ ꯊꯕꯥꯒꯁꯨ ꯊꯤꯟꯕ ꯊꯣꯛꯈꯤꯔꯝꯃꯤ ꯗꯗꯥ ꯐꯤ ꯍꯣꯡꯗꯣꯛꯁꯦ ꯑꯩ ꯏꯁꯤꯡ ꯊꯥꯡꯒꯠꯀꯦ ꯏꯔꯨ ꯂꯨꯖꯊꯣꯛꯑꯣ ꯌꯥꯔꯦ ꯑꯌꯤꯡꯕꯅ ꯆꯥꯏꯊꯔꯒꯦ ꯊꯕꯥ ꯖꯣꯏꯁꯨ ꯆꯪꯂꯛꯂꯦ ꯊꯕꯥꯅ ꯌꯦꯡꯕꯤꯗꯨꯅ ꯖꯣꯔꯖꯄꯨ ꯏꯔꯨ ꯃꯥꯏꯊꯖꯍꯜꯂꯦ ꯆꯥꯛꯇꯤ ꯆꯥꯎ ꯌꯥꯗ꯭ꯔꯤ ꯆꯥ ꯂꯣꯟꯗꯨꯅ ꯑꯣꯏꯅ ꯄꯤꯊꯛꯑꯝꯃꯤ ꯑꯗꯨꯕꯨ ꯆꯥꯖꯤꯟꯕꯤꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯃꯒ ꯄꯤꯖꯔꯝꯃꯤ ꯃꯍꯩ ꯃꯥꯒꯤ ꯀꯥꯁꯤꯡꯗ ꯄꯣꯊꯥꯅꯕ ꯆꯪꯅꯔꯛꯂꯦ ꯇꯥꯃꯣꯆꯧꯒꯤ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯅꯕ ꯏꯃꯥꯅ ꯁꯦꯝꯃꯤ ꯍꯥꯏꯌꯦ ꯑꯩ ꯅꯪ ꯅꯥꯛꯇ ꯂꯩꯒꯦ ꯌꯥꯈꯤꯔꯣꯏꯌꯦ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗ ꯆꯦꯅ ꯄꯥꯏꯁꯤꯜꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯤꯄꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯨꯅ ꯆꯦꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯗ ꯉꯁꯤꯗꯤ ꯅꯃꯥꯅꯆꯥꯒ ꯄꯨꯟꯅ ꯄꯣꯊꯥꯒꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯇꯨꯝꯊꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗꯤ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯜꯁꯅꯤ ꯅꯨꯄꯥꯁꯤꯅ ꯊꯃꯣꯏꯗ ꯀꯤꯈꯤꯕ ꯃꯌꯥꯝꯗꯣ ꯈꯪꯕꯅ ꯇꯥꯝꯅꯥꯁꯨ ꯅꯣꯡꯃꯤ ꯃꯈꯨꯠꯇꯣ ꯁꯠꯇꯣꯔꯛꯂꯒ ꯖꯣꯔꯖꯀꯤ ꯈꯖꯥꯏꯗ ꯄꯥꯏꯔꯛꯏ ꯁ꯭ꯂꯤꯞꯄꯤꯡ ꯄꯤꯜꯁꯇ ꯅꯠꯇꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯐꯕ ꯃꯪꯂꯥꯟꯕꯨ ꯁꯤꯅꯕ ꯐꯠꯇꯕ ꯃꯪꯂꯥꯟꯕꯨꯅ ꯐꯥꯖꯤꯟꯕ ꯗ꯭ꯔꯤꯝ ꯀꯦꯆꯔꯅꯤ ꯖꯣꯔꯖꯇꯨ ꯇꯥꯝꯅꯥꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯇꯨ
ꯈꯨꯗꯥꯡꯗꯨꯗ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯅ ꯅꯪ ꯑꯩꯒꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯍꯜꯂꯛꯀꯅꯤ? ꯑꯩ ꯌꯥꯝ ꯆꯤꯡꯅꯩ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯁꯅꯨ, ꯅꯪ ꯈꯛꯅ ꯅꯥꯏꯇꯣꯝ ꯃꯥꯌꯣꯛꯅꯍꯜꯂꯣꯏ꯫ ꯃꯇꯝ ꯑꯃꯗꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯑꯃꯨꯛ ꯏꯆꯥꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯇꯝ ꯌꯧꯔꯤ꯫ ꯀꯨꯃꯥꯔ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯕꯨ ꯃꯄꯥ ꯑꯩꯉꯣꯟꯗꯒꯤ ꯀꯅꯥꯝꯇꯅ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯏꯆꯥ ꯍꯥꯠꯄ ꯃꯤꯁꯛ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯣꯏꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯌꯥꯝꯕꯁꯦ ꯅꯃꯥꯒ ꯑꯩꯒꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯑꯇꯥꯡꯕ ꯃꯅꯤꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯌꯦꯡꯉꯨ ꯍꯥꯏꯕꯅꯣ? ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ, ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯏꯄꯥꯒꯤ ꯑꯆꯧꯕ, ꯑꯃꯨꯛꯇꯗꯤ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯝꯈꯣꯅꯦ꯫ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯄꯣꯊꯥꯒꯦ꯫